Nahan numidang Kuki Khutlai Paiba Shingna KOUTRUK CHING Lekaida etek chatharakraba matung ngarang KOUTRUK maning CHING MATHAKta masing yamlaba combat dress setpa afaba makhalki Khutlai Paiba Kuki militant Shing Laan gi Khongpham Shemduna Leiba Thengnare hiramasigi matangda TOMTV na fangba drone footage amagi matung inna chawrakna Kuki Khutlai Paiba nimfudagi yankhai rom afaba makhalki khusu Khutlai Pairaga KOUTRUK CHING Lekai maning Chingyang Pareng Amadi National Sports University Maning Chingthakta Laan gi Khongpham Shemduna bunker singda Leiba Thengnakhi Hariba mafam sing asi nahan numidang KOUTRUK tamna nongmai amadi bom kaptharakiba mafam sing aduni hari nakalamaromda Kuki singna ifongfongna bunker sajilaga leiriba mafam asi Central Force na leiriba mafam dagi panglap laptana leiba mafam singni oirakliba fibam asida Kuki sing chingdagi kumtharaklaga karamba matamda amuk Laan kahaurakadage haibagi mipainabana khunja sing numidang hek oirakpaga masa masagi safagadaba mafam singda changjafam lawduna lainari hairi